ngasi ahing nongyay Kotuna highway sing amuka na tingzilaga ne Naga MLA Nipan bu Surasanpur gi mahiroi lupum na magna district asida social boycott tawre haina laukthokre Maitai Kuki Jo ethnic conflict ki Naga area sing da sensilalakpa yaroi NSCN Irang nemthana bohonno ona taina na khonglakano KYKL communal conflict yaude MNRF Manipur gi ngamkai thugairaga makhoi gi oiba saruk ama lawgani thorang Kuki Jo Phurup Singna taba Churachandpur amasung Tengnokpal yauna Kangpokpi dasu ngarang Committee on Tribal Unity Kotuna miyam gi wakat khongsat ama sinduna satkhibaga loinana ngasi ahing nongyai Manipur gi national highway singda amuga na blockade ki khongjang satharagani haina laukthokre wafam asi Kotu gi media cell na thorakpa cherol ama na haibane loinana ngarang gi khongsat adu tha asagi mapanda Lok Sabha da Home Minister Amit Shah na Kuki Jo Phurup Singh gi matang da phongdokkibu wafam adubu yaningdaba utpaga loinana tongan ba casing register tawduna laukhatlaba Kuki Jo academician amasung intellectual singda solidarity utpa oina pangthokibane loinana makhoi gi Phurup Singh da mitai militant sing na satharakpa attack ki mayok tasu khongjang asi changchin bani haire cherol asina makhata na hai Dr. Jangkhomang Guite Dr. Thongkholal Hauke Colonel Retired Dr. Vijay Chenji Professor Khansuwan Housing Dr. Mary Grace Jo W.L. Hangsing Glady Wi-Fi Hunjan Ginza Bualjom ITLF ki chairman Lungangte amasung Zomi Student Federation gi mathakta laukhaliba casing ase yumpham yaude haire lanai miyoi amasung lupsing na makhoi gi freedom of thought amasung expression gi damak piriba fundamental rights sing sizinabada makhoi gi mathakta case laukhalagliba se illegal oiba thawong ni haire amaromda Lok Sabha da Home Minister na Kuki Democratic Front amasung Myanmar dagi lakpa Kuki Brother Singh na thoganingdaba thogdok sing thogal le hai khibo wafam adubusu withdraw tawgadabani haire aduga Kotu gi demand sing asiga mari leinana numit humni gi matam thaduna pikhiba du ngarang loire hairaduna tampaki lalauba singna Kuki Jo area sing da potchai sing puthok pusin tawbada athengba pirakpada India laingang na karisu tawba ngamdre ngahansu sekmaida maira paibi sing na Kangpokpi amasung Senapati district ta pugadaba hidak langthak yawba gari ama athingba pikhi amasung Kangpokpi district ke hidak langthak pumnamak amang ata thogan ki haire wafam sing ase phongdokpa khakta natana thowai Kuki khuldasu mitai terrorist sing na ngahan ayuk anganbada miyoi ahum hatkibane aduga tampaki mafam sing da army amasung central forcing thamlabasu aphaspa lauthokpa na karisu tawba ngamdre forcing asibu maira paibi sing na thingba piduna tokhai taningba singge lambi fatle maram sing asina ngasi ahing nongyai dagi national highway sing da mugan na blockade ki khongjang satharagani haire amarom da Churachandpur da headquarter oiba district asigi tongan ba Phurup Singh gi mahiroi lup taraga humdoige apun lup oiriba joint student body Churachandpur gi maiki dagi thorakpa cherol amada handak prime minister da mitai MLA kunthraga ni thoiga loinana MLA ni funa khuyek piduna Kuki Jo Mizo militant singa taunaragli basu handokadabani amasung NRC sana hangadabani haibaga loinana separate administration gi demand yafam thokti haiduna pesin ki bacherol da khuyek piba yaukhiba naga MLA nipan mak Churachandpur district ta mahiroi singi lup asina social boycott tawre haina laukthokre United Naga Council na sinduna satkhiba framework agreement da yumpham oiduna Indo Naga gi wathok loisinabagi khongsat aduda Kuki Jo Mizo Phurup Singh nasu support tawkhibane adubu Naga MLA nipan aduna makhoi kanano haiba khangjadana amasung makhoi na kanagi mahut silibano khangdana mitai MLA singa lautunaraga khuyek adu pisin khibane thawong sing asimak mahiroi singge apun balup asina yamna kanna yaningdi haire maitai Kuki Jo ethnic conflict ki Naga area singda chensil halakpa yaroi NSCN ngahan thowai Kuki khul manakta leiba CP Jangkhulda KYKL amasung MNRF ke combined force na Kuki khunja ahum hale haiduna maral siragliba thogdok ase Nagalim gi jurisdiction manungda thokiba thogdok oibana NSCN akan bamawongda condemn tawi amasung thawong asimak ngamkhai lansinduna sathagiba thoganingda thogdok ni haina NSCN GPRN ge Ministry of Information and Publicity gi cherola mana phongdorok le cherola sina hai Manipur Naga Revolutionary Front MNRF hairiba party aside Manipur gi tampakta base tawba organization gi makhada sembani na makhoina Manipur gi Naga miyam ge apamba masung yai phathorang sing gi mahut sinba yaroi loina na phibam amatada mitaiga
कुकी जोगगी मरक्ता थोरकलिबा थौदोकसिंग असे नागागी लमसिंगदा थोहलकपा नागासिंगना पामदे फुरुप अनिसिगी मरक्ता थोकपा कांगलुपकी इरांगसिंगी नागा एरियादा सेंसिल हलकलोइदबनी हाइरे इरांग नेमथनबा होनौ ओना तैनना खोंगलकनो KYKL थोवाई कुकी खुल मनाक्ता nghan थोकिबा कुकी जो मिलिटेन अहुम सिखिबा थौदोककी मतंगदा चुरचानपुरदा बेस तौबा वर्ल्ड कुकी जो इंटेलेक्चुअल काउंसिल WKZIC ना nghan thokiba cherol amada thabak adu KYKL amasung MNRF na chathagibani haina phongdorokibagi paukhum moina Kanglei Yawol Kanbalup ki Secretary Publicity and Research AI Favana ngarang thorokpa cherol amada WKZIC ge wafam adu yumpham yaudaba ranba wafam ni haire maral sizilakpa si yumpham yaude amasung thawong asi kuki namtha ke saruk ama oina chatharakpa ni haire loinan Manipur Naga Revolutionary Front ka lup asiga makal amatagi yanaba leite masigi mathakta MNRF ke lusingba singsu amasung member singasu lanai waina tinaba leite makoigi maikeidagi su hiramasigi matangda athuba matamda sengdorokani thajei haire Westia region bu amatoina punsinabagi pandamda lalalub ama oiriba KYKL na ningtamba pamba Manipur yauna region asigi phurup singi damak apunba khongpham amada leminana bahonare maramasina WKZIC ge intellectual sing amasung achumba khanba kuki singna narco terrorist kuki leader kharana chathagiba aronba thabak sing thidongnaba honabaga loinana ona tainana khonglakpagi mahutta muknariba phurup anigi marakta thoganingdaba thodok sing thogandanaba thabak paikhatpana chumgani haire communal conflict yaude MNRF thowai kuki khul manakta ngahan thokiba thodok adugi matangda world kuki jo intellectual council na ngahan magthorokiba cherol amada thabak adu MNRF yauna chathagibani hairakpagi matangda ngarang lalaglup asigi chief information secretary HS Simre na thorakpa cherol amada pangdaba thodok aduda MNRF yaude WKZIC na phongdorogliba wafam sing yumpham yaudaba amasung khudam leitaba wafam ni haire loinana makal amatada front asina Kanglup maselgi irangda yaude haidaduna Manipur Naga Revolutionary Front ki maikeidagede athuba matamda mungnariba furup maselgi marakta yasinaba purakpa haibasimag front asigi apambani haire